ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯔꯁꯨ ꯌꯥꯔꯦ, ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯏꯔꯁꯨ ꯌꯥꯔꯦ. ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯄꯥꯔꯠꯅꯔꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞ, ꯑꯩꯒꯤ ꯏꯃꯣꯁꯅꯦꯜ ꯏꯁꯨ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕ ꯁꯤꯒꯤ ꯃꯇꯥꯡꯗꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯅ ꯊꯣꯛꯏ. ꯀꯔꯤ ꯅꯝꯕꯔꯒꯤ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ 2 ꯍꯥꯏꯕꯁꯦ ꯆꯟꯗ꯭ꯔꯒ ꯀꯩꯅꯣ ꯑꯣꯏꯕ ꯑꯣꯏꯅ ꯔꯤꯂꯦꯇꯦꯠ ꯑꯣꯏꯅ ꯇꯧꯋꯦꯀꯣ, ꯑꯩꯒꯤ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯕ ꯔꯤꯂꯦꯇꯦꯠ. ꯑꯗꯨꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ 2 2 2 ꯁꯨꯃꯥꯏꯅ ꯊꯥꯕꯤꯔꯅꯦꯕꯀꯣ. ꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯝ ꯔꯤꯂꯦꯇꯦꯠ ꯅꯨꯃꯤꯠꯇꯨꯒꯤ 2 ꯏꯅꯔꯖꯤꯗꯨꯒꯤ ꯅꯝꯕꯔꯁꯦ ꯏꯕꯤꯔꯅꯦꯕ. ꯑꯗꯨꯒ 1 2 3 4 5 6 ꯍꯥꯏꯅ 22 ꯇꯥꯏꯝꯁ ꯁꯨꯃꯥꯏꯅ ꯂꯩ. 22 into 2 ꯍꯥꯏꯗꯅ ꯂꯩ. ꯁꯨꯃꯥꯏꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯏꯕꯤꯕ. ꯁ꯭ꯀ꯭ꯔꯤꯞꯇꯤꯡ ꯑꯣꯏꯅ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ. ꯑꯗꯨꯗꯨꯒ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯒꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯨ ꯌꯥꯔꯦ. ꯆꯦꯟꯇꯤꯡ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯉꯁꯤꯒꯤ 22ꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏ. ꯑꯗꯨ ꯁ꯭ꯀ꯭ꯔꯤꯞꯇꯤꯡ ꯍꯥꯏꯗꯤ ꯏꯕꯒꯤ ꯀꯩꯅꯣꯁꯦ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯂꯩꯗꯅꯀꯣ. ꯑꯗꯨꯗꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨ ꯇꯥꯏꯃꯤꯡ ꯅꯥꯏꯅ ꯇꯧꯖꯒꯦ ꯍꯥꯏꯕ, ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯈꯇꯪ ꯇꯧꯒꯦ ꯍꯥꯏꯕ ꯑꯣꯏꯔꯒꯅ ꯄꯨꯡ 2ꯒ ꯃꯇꯝ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 2 ꯁꯤꯗꯒꯤ ꯍꯧꯕ ꯌꯥꯔꯦ. ꯑꯗꯨꯒ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 22 ꯁꯤꯒꯤ ꯃꯇꯝꯁꯤꯗꯁꯨ ꯌꯥꯏ. ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯥꯏꯃꯤꯡꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯑꯗꯨꯝ ꯑꯩꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯌꯔꯁꯦ ꯏꯍꯧꯒꯦ, ꯇꯥꯏꯃꯤꯡꯗꯨꯗꯤ ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯒꯅꯤ ꯈꯟꯕ ꯃꯤ ꯑꯣꯏꯔꯁꯨ ꯇꯥꯏꯃꯤꯡꯁꯦ ꯊꯥꯗꯣꯛꯑꯒ ꯀꯩꯗꯧꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯁꯪꯕ ꯃꯇꯝ ꯑꯃꯗ ꯇꯧꯕꯤꯔꯣ. ꯀꯔꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯗꯤꯖꯥꯌꯔ ꯑꯣꯏꯕ ꯀꯩꯅꯣ ꯋꯤꯁ 2 ꯈꯛꯇꯪ ꯈꯟꯒꯠꯄꯤꯔꯣ. ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯥꯏꯗꯅꯀꯣ, ꯀꯔꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯣ ꯑꯗꯨꯗꯨꯒ ꯅꯕꯥꯅꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯗꯅ, ꯑꯗꯨꯗꯨꯒ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯗꯤꯖꯥꯌꯔꯗꯣ 2 ꯑꯣꯏꯒꯗꯕꯅꯤꯅ ꯏꯒꯗꯕꯗꯤ 22 ꯇꯥꯏꯝꯁꯈꯛꯇꯪ ꯏꯒꯗꯕꯅꯤꯗꯅꯀꯣ. 22 ꯇꯥꯏꯝꯁꯈꯛꯇꯪ. ꯅꯨꯃꯤꯠꯁꯤꯒꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯏꯁꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯄꯩꯁꯥꯗꯣ ꯀꯩꯗꯧꯕ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯂꯥꯛꯑꯒ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯦ. ꯊꯦꯡꯀ꯭ꯌꯨ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯏꯪꯂꯤꯁꯇ ꯏꯒꯦꯔꯥ ꯃꯩꯇꯩꯔꯣꯟꯗ ꯏꯒꯦꯔꯥ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯑꯗꯨꯝ ꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯄꯩꯁꯥ ꯋꯥꯠꯇꯅ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯅ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯅꯤꯔꯒꯦ ꯍꯥꯏꯕ ꯃꯤꯒꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ.
you, thank you universe ꯁꯨꯃꯥꯏꯅ ꯏꯕꯤꯔꯅꯤꯗꯅꯀꯣ ꯁꯤꯁꯦ 20ꯒ 2 times ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒꯤ ꯃꯇꯥꯡꯗ ꯏꯒꯦ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯏꯕꯤꯔꯣ ꯑꯗꯨꯒ ꯀꯔꯤ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯅꯀꯣ 22 times ꯏꯕꯤꯔꯣ ꯀꯣ ꯁꯤꯁꯤꯅ ꯅꯨꯃꯤꯠꯇꯨꯒꯤ ꯈꯛꯇꯃꯛ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯔꯤ ꯉꯁꯥꯏꯒꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯃꯑꯣꯡꯗ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯀꯔꯤ ꯑꯩꯒꯤ ꯄꯥꯝꯃꯤꯕ ꯗꯤꯖꯥꯌꯔ ꯑꯣꯏꯔꯤꯕ ꯒꯣꯜꯁꯦ ꯑꯃꯈꯛꯇꯪ ꯈꯟꯕꯤꯔꯣ ꯈꯟꯕꯤꯔꯒ ꯅꯣꯡꯃꯒꯤ ꯍꯌꯦꯡ ꯇꯥꯡ 2ꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯑꯩ ꯁꯪꯉꯦ ꯈꯜꯂꯁꯨ ꯄꯨꯡ 9 AM ꯁꯤꯗꯒꯤ ꯍꯧꯔꯒ ꯀꯩꯗꯧꯕ ꯑꯩꯒꯤ ꯒꯣꯜꯗꯨꯃ 22 times ꯏꯕꯤꯔꯣ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯁꯪꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯪꯕ ꯃꯇꯝꯗ ꯁꯪꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯇꯨꯝꯃꯝꯗꯥꯏꯀꯣ ꯄꯨꯡ 9 ꯍꯥꯏꯔꯁꯦꯕ ꯄꯨꯡ 9ꯁꯤꯗ ꯑꯩ ꯁꯪꯉꯦ ꯈꯜꯂꯁꯦꯕ ꯄꯨꯡ 9 PM ꯁꯤꯗ ꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ 22 times ꯑꯃꯨꯛ ꯏꯕꯤꯌꯣꯕ ꯉꯁꯥꯏꯒꯤ ꯒꯣꯜꯁꯦ ꯀꯣ ꯑꯗꯨꯒ ꯀꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ngasi tang anidam tore ayeng tang ahumdam tore aduga let go tokthokpigroba sigi oinadi sumaina ibirani numise katang tauge haragana ko numise katang tauge haragana sumaina ibiro aduga kanu tokthokpigro burn out tawbigro mai thadokpigro mai thadoga ngasagi access utto mai flow tokthokpigro mapanda ko chinna phulongna kamthokera natragana ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯒꯦꯔꯥ ꯅꯨꯡꯁꯤꯠꯇ ꯇꯤꯜꯍꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯌꯨꯅꯤꯚꯔꯁꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯔꯥꯎꯅ ꯄꯤꯔꯛꯑꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯂꯩꯕꯤꯌꯨ ꯍꯦꯜꯊꯀꯤ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯒꯤ ꯍꯦꯜꯊꯁꯦ ꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯐꯝꯗ ꯄꯩꯁꯥꯒꯤ ꯂꯝꯕꯤꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯏ ꯍꯥꯏꯗꯅ ꯑꯅꯤꯃꯛꯀꯤ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯄꯥꯔꯛꯑꯒꯦ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯁꯤꯗꯩꯗ ꯊꯝꯃꯤꯕ ꯀꯩꯅꯣꯁꯤꯗꯩꯗ ꯕ꯭ꯔꯦꯁꯂꯦꯠꯁꯤꯗꯩꯗ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯀꯣ ꯑꯗꯨꯝ ꯈꯟꯕꯤꯔꯛꯑꯣ ꯑꯍꯨꯝ ꯑꯣꯏꯅ ꯄꯥꯔꯛꯑꯒꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯀꯔꯤ मागी फ्रिक्वेंसी करी अहोंबा लेबगे हाइबदो सिदैदा थमीबा अहुम सिदैदा इसागी अपाम्बा खल्लो खल्लगा ngahantang post तौरगा खनगे हासु खल्लो मिट उछलगा फजना इंट्यूशन दो पिरो को सिगी फास्ट किदा सिगी रेड किसे हाना पारगे थोकदबगी ngaidana leramema yamna sangna pararoge aise ta nangju nangde personal reading amadi spell tawringe matamda ko dun kadawi haba matamda mana khalise nangi no contact leiriba mi singsina kai khali haba matamda ne friend oirasu kasu kaide ko moina khalise kaino haba matamda nangse maga lapnabadagi yamna nungaina laikhre nangi nafamda opportunity myam ama laangani haidana khali ko maga lapnaragasu yamna kano tawba haitare na nungaina leiba aduna kedawba opportunity atopa laangani haidana sumaina khali मागी ओइबा एनर्जी दी कइनो हादि पॉसिबिलिटी आदि करिगुम्बा इबानी से कइनो तौबा थेंनाबा ओइरगदी अमु हना हंजनाबा ओइरगदी नंगी मफमदा एंगेजमेंट नत्रगना मैरिज की थाकता पामेबको हाइबा अदुगा अथुबा मतमदा कइदौबा मेसेज मागी ओइबा हादि नुंसी नुंगोनगी ओइबा मरीदा पाउ फंगकपा याय तो मागी मफमदा नंगबु निंजंगागा एंजाइटी लेवल yamna wa henkalakpako let go tawba ngamdaba letting fear adi sada mai mapinda pakhatpa degi singnaba sumaina mayam ama lei kari nangi atopa relationship ama leiramgadra haibagi ko khambanba haigadra adugi poto
ꯂꯩ ꯑꯗꯨꯅ ꯀꯔꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯅ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯚꯦꯂꯨ ꯄꯤꯔꯝꯃꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯑꯃ ꯍꯥꯏꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯗꯣ ꯈꯪꯖꯔꯝꯃꯒ ꯌꯥꯅꯔꯝꯃꯒꯗꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯩꯗꯧꯕ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯤꯀꯣ ꯌꯥꯔꯦꯀꯣ ꯁꯤꯒꯤ ꯔꯦꯠ ꯈꯟꯕ ꯄꯥꯔꯇꯤꯗꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒꯦꯀꯣ ꯃꯥꯒꯤ ꯃꯐꯝꯗꯅꯦ ꯂꯥꯛꯄ ꯅ꯭ꯌꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯣꯐꯔ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯀꯩꯅꯣ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯁꯤ ꯈꯟꯕ ꯄꯥꯔꯇꯤꯗꯀꯣ ꯁꯤ ꯈꯟꯕ ꯄꯥꯔꯇꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯥ ꯑꯝꯇ ꯌꯥꯗ꯭ꯔꯤ ꯀꯔꯤ ꯃꯨꯞ ꯑꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯏꯁꯇꯛ ꯇꯧꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯅꯁꯨ ꯀꯣ ꯅꯪꯒꯤ ꯑꯣꯏꯅꯁꯨ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯐꯝꯗ ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯄꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯦ ꯑꯝꯇ ꯌꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯅꯁꯥꯗꯀꯣ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯄꯥꯔꯠꯅꯔꯗꯨꯗꯤ ꯀꯩꯗꯧꯕ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯋꯥꯡꯉꯦ ꯑꯗꯨꯒ ꯅꯕꯥꯅꯤꯒꯤ ꯂꯩꯅꯈꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯗꯣ ꯂꯦꯠ ꯒꯣ ꯇꯧꯊꯣꯛꯑꯝꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯑꯅꯧꯕ ꯑꯃꯗ ꯆꯪꯁꯟꯂꯝꯕ ꯀꯣ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩ ꯀꯔꯤ ꯇꯧꯕ ꯃꯜꯇꯤꯄꯜ ꯄꯥꯔꯠꯅꯔꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯐ꯭ꯂꯠꯇꯤꯡ ꯇꯧꯕ ꯁꯤꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯅ ꯂꯩꯌꯦ ꯁꯤ ꯈꯟꯕ ꯄꯥꯔꯇꯤꯗꯨꯒꯤ ꯑꯣꯏꯅꯀꯣ ꯒꯤꯞ ꯑꯦꯟ ꯇꯦꯛꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯃꯔꯤꯁꯦ ꯂꯩꯅꯕ ꯃꯥꯜꯂꯦꯀꯣ ꯑꯃꯅ ꯑꯃ ꯍꯥꯏꯕ ꯉꯥꯡꯅꯕ ꯁꯛꯅꯕ ꯇꯥꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯄꯨꯒꯤꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯕꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯀꯩꯗꯧꯋꯤ ꯑꯣꯚꯔꯀꯝ ꯇꯧꯊꯣꯛꯄꯤꯌꯨ ꯀꯣ ꯋꯥꯈꯜꯗꯒꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯗꯨꯒ ꯏꯁꯥꯗ ꯑꯝꯇꯪ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯂꯩꯅ ꯑꯝꯇꯪ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯂꯩꯕꯤꯔꯛꯑꯣ ꯅꯪꯉꯣꯟꯗ ꯏꯅꯔꯖꯤꯁꯦ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯕꯦꯂꯦꯟꯁ ꯂꯩꯕ ꯉꯝꯃꯒꯗꯤ ꯀꯩꯗꯧꯕ ꯃꯦꯁꯦꯖ ꯂꯥꯛꯄ ꯌꯥꯕꯒꯤ ꯀꯩꯗꯧꯕ ꯄꯣꯁꯤꯕꯤꯂꯤꯇꯤꯗꯨ ꯂꯩ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯅꯦꯛꯁ ꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯈꯟꯕ ꯄꯥꯔꯇꯤꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯩ ꯈꯜꯂꯤꯕ ꯅꯪꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯄꯨꯔꯥ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯤꯜ ꯑꯃ ꯊꯝꯃꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝꯅ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯃꯦꯆꯣꯔ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ ꯅꯪꯁꯦ ꯀꯔꯤ ꯕꯦꯂꯦꯟꯁ ꯑꯃꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯨ ꯎꯠꯇꯕ ꯀꯣ ꯃꯥꯅ ꯁꯨꯝ
ꯊꯤꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯕꯦꯂꯦꯟꯁ ꯑꯃ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯅꯪꯅ ꯇꯧꯖꯔꯤꯕ ꯅꯊꯧ ꯅꯠꯇ꯭ꯔꯒ ꯊꯕꯛꯇꯨꯗꯩꯗ ꯑꯣꯟꯈꯠꯅꯕ ꯍꯣꯠꯅꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ. ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯔꯝꯒꯅꯤ ꯅꯈꯣꯏꯁꯦꯀꯣ. ꯁꯨꯃꯥꯏꯅ ꯁꯤꯗꯤ ꯀꯩꯅꯣ ꯄꯥꯔꯁꯣꯅꯦꯜ ꯔꯤꯗꯤꯡ ꯅꯠꯇꯕꯅꯤꯅ ꯏꯅꯔꯖꯤꯁꯦ ꯚꯥꯏꯁ ꯚꯔꯁꯥ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯋꯦꯕ. ꯃꯣꯏꯒꯤ ꯏꯅꯔꯖꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯏꯅꯔꯖꯤ ꯑꯣꯏꯕ. ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯍꯥꯏꯔꯛꯀꯦ. ꯍꯥꯏꯗꯤ ꯋꯦꯇꯤꯡ ꯄꯦꯔꯤꯌꯠꯇ ꯂꯩꯔꯤꯌꯦ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯀꯣ. ꯋꯦꯇꯤꯡ ꯄꯦꯔꯤꯌꯠꯇ ꯂꯩꯔꯤ. ꯇꯥꯏꯝ ꯇꯨ ꯔꯦꯁ. ꯃꯥ ꯔꯦꯁꯇ ꯂꯩꯔꯤ. ꯕꯦꯂꯦꯟꯁ ꯇꯧꯕ ꯌꯥꯕ ꯔꯤꯂꯦꯁꯟꯁꯤꯞ ꯊꯤꯔꯒ ꯍꯥꯏꯇꯥꯔꯦ. ꯃꯥꯒ ꯃꯣꯠ ꯆꯥꯟꯅꯖꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯤ. ꯑꯗꯨꯒ ꯍꯟꯗꯛꯃꯨꯛ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯒꯗꯤ ꯑꯩꯁꯦ ꯀꯅꯥꯃꯠꯇꯗ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯗꯣꯛꯑꯔꯣꯏ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ. ꯅꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯔꯤꯗ ꯍꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯏ. ꯄꯣꯁꯤꯕꯤꯂꯤꯇꯤ ꯋꯥꯡꯅ ꯂꯩ. ꯁꯤꯒꯤꯗꯤ ꯀꯃꯥꯏꯅ ꯀꯔꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩ. ꯑꯗꯨꯗꯨꯒ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯅꯠꯇꯕꯤꯗ ꯑꯦꯛꯖꯤꯠ, ꯅꯪꯒꯤ ꯑꯣꯏꯕ ꯅꯕꯥꯅꯤꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯦꯛꯖꯤꯠ ꯇꯧꯊꯣꯛꯑꯒ ꯂꯣꯏꯁꯤꯜꯂꯒꯀꯔꯤ ꯑꯅꯧꯕ ꯑꯃꯗ ꯑꯩꯁꯦ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ. ꯁꯨꯃꯥꯏꯅ ꯂꯩ. ꯑꯗꯨꯒ ꯃꯥꯒꯤ ꯀꯔꯤ ꯐꯨꯜꯐꯤꯜ ꯑꯣꯏꯗꯦ ꯍꯥꯏꯗꯅ ꯐꯤꯂꯤꯡ ꯇ꯭ꯔꯦꯞ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯅꯦꯒꯦꯇꯤꯚ ꯔꯤꯂꯦꯁꯟꯁꯤꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯐꯥꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯦ. ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯑꯩꯁꯦ ꯀꯔꯤ ꯂꯣꯏꯁꯤꯜꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯊꯥꯡꯖꯤꯜꯂꯒꯦ ꯀꯥꯏꯅ ꯈꯟꯕ ꯍꯧꯋꯦꯕꯀꯣ. ꯑꯗꯣ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯐꯝꯗ ꯅꯠꯇꯕ ꯅꯪꯒꯤ ꯅꯐꯝꯗ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ. ꯑꯗꯨꯅ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡꯗ ꯈꯜꯂꯒ ꯂꯩꯌꯨ. ꯊꯦꯡꯛ ꯌꯨ. ꯑꯩꯅ ꯄꯥꯛ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯅꯥꯒꯤ ꯀꯩꯅꯣꯒꯤꯗ ꯁꯤꯅ ꯀꯩꯅꯣꯒꯤ ꯑꯣꯏꯔꯁꯦ. ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯦꯗꯚꯥꯏꯁ ꯑꯃꯃꯝ ꯑꯣꯏꯅ ꯌꯦꯡꯉꯝꯃꯒꯦ. ꯌꯨꯝ ꯄꯥꯟꯕ ꯃꯤꯁꯤꯡ ꯌꯦꯡꯕ ꯌꯥꯎꯔꯒꯗꯤ ꯁꯤꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯤꯗꯩꯗ ꯌꯨꯝ ꯄꯥꯜꯂꯕ ꯏꯇꯩ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯀꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯁꯤ ꯍꯥꯟꯅ ꯌꯦꯡꯉꯛꯑꯒꯦ. ꯁꯤ ꯈꯟꯕ ꯃꯤꯈꯩꯒꯤ ꯕꯦꯂꯦꯟꯁꯤꯡ ꯃꯣꯠ ꯊꯝꯕꯤꯌꯨ ꯀꯣ. ꯁꯥꯎꯅꯤꯡꯕ ꯐꯅ ꯂꯩꯔꯒꯁꯨ ꯑꯗꯒꯤ ꯄꯦꯟꯗꯕ ꯐꯅ ꯌꯥꯝꯅ ꯂꯩꯔꯒꯁꯨ ꯏꯃꯣꯁꯟ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯏꯁꯥꯗ ꯕꯦꯂꯦꯟꯁꯤꯡ ꯑꯃ ꯊꯝꯕꯤꯌꯨ. ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯐꯌꯥꯝ ꯂꯩꯕꯁꯤꯡꯗꯣ ꯀꯩꯗꯧꯋꯤ ꯑꯩꯅ ꯇꯞꯊꯔꯕ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ. ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯏꯅꯃꯛ ꯁꯥꯎꯅꯔꯤꯕ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯌꯨꯅꯤꯚꯔꯁꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯒ ꯂꯩꯀꯣ. ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯁꯥꯅ ꯁꯥꯎꯅꯤꯡꯕꯒ ꯌꯧ ꯈꯟꯅꯕ ꯅꯠꯇꯕ ꯀꯣ. ꯕꯦꯂꯦꯟꯁꯤꯡ ꯃꯣꯠ ꯑꯃꯗ ꯑꯝꯇꯪ ꯊꯝꯕꯤꯌꯨ. ꯑꯗꯨꯒ ꯏꯪꯊꯔ ꯇꯞꯊꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ. ꯅꯪꯒꯤ ꯄꯥꯝꯃꯤꯕ ꯁꯥꯎꯅꯤꯡꯉꯤꯕ ꯄꯦꯟꯗ꯭ꯔꯤꯕ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯖꯁꯃꯦꯟꯁꯦ ꯅꯪꯒꯤ ꯀꯩꯅꯣꯗ ꯂꯩ ꯃꯥꯏꯀꯩꯗ. ꯅꯦꯛꯁ ꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯤꯡꯁꯦ ꯕ꯭ꯔꯦꯁꯂꯦꯠꯁꯤ ꯈꯟꯕꯤꯕ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ. ꯏꯇꯩ ꯏꯅꯥꯎꯁꯦ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯉꯝꯗ꯭ꯔꯤ. ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ
ꯗꯦꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕ ꯀꯣ ꯊꯣꯛꯏ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗꯤ ꯂꯥꯛꯏꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯁꯦ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯈꯤꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯏꯁꯥꯗ ꯇꯨꯡꯂꯣꯝꯗ ꯑꯗꯩ ꯃꯃꯥꯡ ꯆꯈꯠꯄꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯒꯗꯤ ꯄꯥꯏꯈꯠꯄꯤꯌꯨ ꯄꯩꯁꯥꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯀꯦ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯗ ꯄꯩꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯅ ꯅꯤꯡꯃꯥꯡ ꯇꯨꯡꯃꯥꯡ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯦꯛꯁꯟ ꯍꯥꯟꯅ ꯂꯧꯈꯠꯄꯤꯒꯅꯨ ꯇꯦꯅꯥꯎ ꯈꯟꯅꯔꯒ ꯀꯩꯗꯧꯅꯤ ꯈꯟꯅꯕꯤꯒꯅꯨꯀꯣ ꯑꯥꯔꯒꯨꯃꯦꯟ ꯂꯩꯕꯒꯤ ꯆꯥꯡꯗꯣ ꯌꯥꯝ ꯋꯥꯡꯉꯦ ꯑꯁ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃꯗ ꯄꯨꯔꯥ ꯁꯤ ꯈꯟꯕ ꯄꯥꯔꯇꯤꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯀꯧꯅ ꯉꯥꯡꯅꯗꯅꯕꯨ ꯂꯩꯔꯝꯒꯅꯤꯅꯦ ꯑꯦꯗꯚꯥꯏꯁ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯞꯊꯣꯛꯁꯤꯒꯦ ꯃꯃꯥꯡꯗ ꯈꯟꯅꯈꯤꯕ ꯑꯥꯔꯒꯨꯃꯦꯟꯗꯣ ꯅꯤꯡꯁꯤꯡꯉ ꯏꯁꯥꯗ ꯂꯩꯔꯤꯕꯗꯣ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯅꯕ ꯀꯞꯅꯤꯡꯉꯁꯨ ꯄꯦꯟꯅ ꯑꯝꯇꯪ ꯀꯞꯊꯣꯛꯎ ꯀꯣ ꯀꯞꯅꯤꯡꯉꯁꯨ ꯄꯦꯟꯅ ꯑꯝꯇꯪ ꯀꯞꯊꯣꯛꯎ ꯏꯁꯥꯗ ꯂꯩꯔꯤꯕ ꯏꯃꯣꯁꯟ ꯃꯌꯥꯝꯁꯤꯡꯗꯣ ꯐꯥꯖꯤꯟꯕꯤꯗꯕ ꯑꯗꯨꯒ ꯀꯞꯄꯨꯔꯒ ꯄꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩ ꯏꯁꯥꯒꯤꯗꯃꯛꯇ ꯈꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯧꯒꯠꯄꯤꯔꯛꯎꯀꯣ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯂꯦꯞꯆꯔꯛꯄ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯄ ꯁꯤꯒꯤ ꯃꯇꯝꯗꯣ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯒꯤ ꯏꯁꯥ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯅꯤꯀꯣ ꯊꯦꯡꯛ ꯌꯨ